ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯃꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯗꯒꯤ ꯆꯥꯎꯔꯛꯄꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯃꯅꯤꯡ ꯐꯅ ꯊꯨꯡꯗ꯭ꯔꯕꯁꯨ ꯃꯃꯥꯗ ꯅꯣꯡꯃꯇ ꯑꯁꯤꯃ ꯆꯥꯒꯦ ꯑꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯕꯤꯕ ꯈꯔꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯃꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯍꯩꯕ ꯍꯩꯇꯕ ꯐꯤ ꯁꯥꯕ ꯇꯝꯕ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯃꯥꯅ ꯍꯩꯅꯤꯡꯂꯤꯕꯗꯨ ꯍꯩꯅꯕ ꯌꯥꯝ ꯋꯥꯅ ꯇꯝꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯆꯪꯅꯕꯗ ꯇꯟꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯗꯨꯅ ꯀꯣꯟ ꯍꯪꯂꯝꯃꯤ꯫ ꯏꯅꯝꯃ ꯂꯩꯕꯤ ꯂꯩꯕ꯭ꯔꯣ? ꯑꯣ ꯀꯅꯥꯅꯣ? ꯀꯅꯥ ꯍꯪꯕꯅꯣ? ꯂꯩ ꯊꯣꯛꯂꯛꯀꯦ ꯂꯩꯔꯝꯃꯣ꯫ ꯂꯩꯕꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯩ ꯃꯤꯃꯤꯌꯥ, ꯅꯪꯗꯤ ꯀꯩ ꯂꯩꯔꯦ ꯑꯩꯒꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯠꯅ ꯍꯥꯏꯔꯣ꯫ ꯏꯅꯝꯃ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ, ꯂꯣꯏꯁꯤꯟꯗꯧꯕ꯫ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯃꯤꯌꯥ ꯀꯣꯊꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨꯅꯤ ꯅꯪꯕꯨ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯠ ꯀꯔꯤꯅꯣ ꯍꯥꯏꯔꯣ꯫ ꯑꯩꯅꯦ ꯀꯣꯟ ꯐꯦꯡꯗꯧꯕꯒ ꯂꯣꯏꯁꯤꯟꯗꯧꯕ ꯌꯥꯝ ꯂꯩꯌꯦꯕ, ꯊꯕꯛ ꯂꯣꯏꯁꯤꯟꯗꯧꯕ ꯀꯥꯅꯨꯡ ꯅꯪꯅ ꯑꯃꯨꯛ ꯌꯦꯠꯇꯅ ꯑꯩꯒꯤ ꯃꯇꯝꯁꯦ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ? ꯏꯅꯝꯃꯒꯤ ꯐꯤꯁꯥꯀꯣꯟꯁꯦ ꯑꯩ ꯃꯇꯝ ꯈꯔ ꯐꯤ ꯁꯥꯖꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯕꯤꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯃꯦꯃꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯃꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯋꯥꯏꯃꯟ ꯑꯣꯏꯅ ꯅꯆꯜꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯔ ꯄꯤꯖꯒꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯐꯤꯈꯔ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯕꯅꯤ꯫ ꯏꯅꯝꯃꯅ ꯌꯥꯔꯗꯤ ꯑꯩ ꯐꯤ ꯈꯔ ꯁꯥꯖꯒꯦ꯫ ꯀꯔꯤꯕ? ꯑꯩꯒꯤ ꯐꯤꯁꯥꯀꯣꯟꯁꯦ ꯋꯥꯏꯒꯦꯕ, ꯑꯗꯨꯒ ꯑꯋꯥꯏꯃꯟ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜꯈꯔ ꯄꯤꯔꯛꯀꯦꯕ? ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃꯅ ꯄꯤꯌꯣ ꯍꯥꯏꯕꯗꯣ ꯅꯆꯜꯅ ꯉꯝꯅꯕ ꯑꯗꯨꯝ ꯄꯤꯖꯒꯦ꯫ ꯅꯪ ꯑꯩꯁꯤ ꯀꯔꯤꯅꯦꯅ ꯈꯜꯂꯤ? ꯑꯩꯁꯤ ꯀꯔꯤꯅꯦꯅ ꯈꯜꯂꯨꯔꯒꯦ? ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯟꯊꯔꯒ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯦꯛꯇ ꯋꯥꯏꯒꯦ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯒ ꯍꯥꯏꯔꯤꯅꯣ ꯏꯕꯦꯝꯃ? ꯅꯪ ꯍꯦꯛꯇ ꯋꯥꯏꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯔꯥꯎ ꯍꯦꯛꯇ ꯄꯤꯔꯅꯤ ꯁꯤꯔꯣ? ꯂꯩꯁꯥꯕꯤꯅꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯀꯔꯤꯅ ꯁꯥꯔꯛꯀꯦ? ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯋꯥꯏꯍꯟꯗꯧ ꯃꯥꯜꯂꯤꯔꯣ? ꯅꯪꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯃꯥꯜꯂꯨꯔꯕ꯭ꯔꯕ? ꯅꯪꯅ ꯀꯣꯟꯁꯦ ꯅꯌꯨꯝꯗ ꯊꯥꯡꯂꯒ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯁꯨ ꯀꯣꯟꯁꯤꯗ ꯐꯤ ꯈꯔ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯀꯣꯟꯁꯦ ꯅꯌꯨꯝꯗ ꯊꯥꯡꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯀꯣꯟꯗ ꯐꯤ ꯁꯥꯎ ꯍꯥꯏꯕꯅꯣ? ꯃꯤꯒꯤ ꯅꯣꯡꯃꯒꯤ ꯁꯦꯜꯈꯔ ꯇꯥꯜꯂꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯨꯟꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯤꯒꯤ ꯄꯨꯛꯆꯥꯛ ꯇꯥꯟꯖꯔꯤꯕ ꯀꯣꯟꯁꯦ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯀꯪꯅꯔꯒ ꯆꯥꯗ ꯊꯛꯇꯗ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯃꯤꯒꯤ ꯆꯥꯛꯈꯧ ꯊꯥꯗꯠꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯦ? ꯀꯔꯤꯕꯨ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤꯗ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯩ ꯂꯩꯒꯦꯕ? ꯏꯅꯝꯃ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ꯫ ꯅꯆꯜꯅ ꯏꯃꯨꯡꯁꯤꯗ ꯀꯅꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ꯫ ꯏꯅꯝꯃꯅ ꯐꯤ ꯁꯥꯗꯕꯗꯨꯗ ꯃꯇꯝꯈꯔ ꯀꯣꯟꯁꯦ ꯑꯩꯅ ꯋꯥꯏꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯝꯃꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯅꯦꯝꯊꯕꯤꯌꯨ꯫ ꯅꯆꯜꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯅꯝꯃꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯜ ꯍꯟꯖꯔꯒꯦ꯫ ꯏꯅꯝꯃꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯃꯤꯅ ꯇꯥꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕꯃꯨꯛ ꯃꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯍꯩꯔꯦꯗ, ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯌꯥꯝ ꯇꯥꯕꯤ ꯀꯥꯏꯁꯨ ꯁꯥꯔꯛꯏꯅꯤꯅꯦ ꯍꯣꯏ ꯕꯦꯝꯃ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯉꯣꯟꯗꯅꯦ ꯄꯥꯎꯇꯥꯛꯀ ꯄꯤꯗꯅ ꯇꯧꯔꯤꯕ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯖꯔꯤꯒꯦ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪꯅ ꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯒꯤ ꯅꯆꯤꯜ ꯑꯗꯨꯛ ꯌꯥꯝ ꯀꯜꯂꯕꯗꯤ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯟꯅꯔꯣꯏꯀꯣ? ꯅꯅꯦꯝꯅ ꯅꯉꯛꯁꯝ ꯄꯥꯏꯔꯒ ꯂꯥꯡꯇꯨꯅ ꯏꯜꯂꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯒꯤꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯗꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯋꯥꯁꯦ ꯍꯥꯏꯔꯁꯨ ꯅꯣꯏꯗꯤ ꯑꯩꯈꯣꯏꯗ ꯊꯣꯏꯅ ꯑꯗꯨꯝ ꯁꯤꯡꯅꯔꯛꯀꯅꯤꯅꯤ꯫ ꯅꯕꯨꯛꯇꯨꯅꯗꯤ ꯐꯠꯇ꯭ꯔꯕꯅꯤꯅ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇꯗꯤ ꯈꯟꯕ ꯉꯝꯂꯔꯣꯏꯗꯣ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯆꯜꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯤꯔꯤꯕ, ꯅꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦꯗꯣ꯫ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯗꯨꯝ ꯇꯥꯍꯧꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯣꯏꯒꯨꯝꯗꯕ ꯍꯥꯏꯕꯁꯦ
ꯑꯩꯗꯤ ꯀꯤꯖꯩꯅꯦ ꯑꯋꯣꯟ ꯆꯥꯕ ꯃꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯥꯔꯒ ꯍꯦꯛ ꯇꯣꯛꯄꯤꯅꯤ ꯂꯥꯏꯕꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯤꯃꯤꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯉꯁꯥꯏꯅ ꯑꯃ ꯍꯧꯖꯤꯛꯅ ꯑꯃ ꯉꯥꯡꯕꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯕꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯦ ꯂꯥꯏꯕꯤꯗꯤ ꯃꯤꯃꯤꯒꯤ ꯃꯇꯧꯗꯨꯗ ꯃꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯃꯥꯒ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯁꯤ ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯣꯡꯃꯅ ꯑꯃ ꯈꯨꯝꯅꯤ ꯅꯣꯡꯃꯅ ꯑꯃ ꯍꯥꯏꯅꯤ 이마는 톡바 ngamnaba dom tawraga laise kayamdi kui aise angang masa nate aduna mina ngangnaribase tabada ikai phau migi phatanaba tawraga imada karibu kanaba phangge haibanida hauzik imana migi phatanaba tawribada imana haloiraklaga adum anjilakani mina wana sakna khangli mayamse imada su phangloi haiba leite migi mung thukainaba silibudu kaino haibanida migi masa mapuroiba khra sena khainan nupi khra kainan mapuroiba khra kainan adai sum tawraga leige hairaba ibungo nang tumi layu nang na khangba nate masigi maramda imana tawribase akhoi anigi masini imung puribani napa haina suningde aduna isu ngamna tawba taban nang na piklingai dagi tawraklaba thabakse nang na hauzik tok lo pamde hairaga aina hauzik tok taw nate aduna masigi matangda nang makha tana engonda wa nganglang nang na phana ngang sei tawrasu kana dawba nate nang sunangi leifam thokpa adum layu imagi sinphamda yam yengsilakan aisu isagi minchat taliban amai bi kunda lai haikrabdi loire ai khangdaba mi amata laiba nate aduga aina tawba ngamdaba thabaksu amata laite nangnya wakhal muna khalu aduga ngang nang haira sel phajana thokpa nate imungse nathantana pubagi saru imaga khara khaidoknaraga pubaduna phabra natraga nathantana wana hotnaraga pubaduna phabra haido khalu aina masigi sinphamse thadokle hairasu mi ama natraga ama adum lakan aduna aina masi tokpa haidudi kaisu oithoklaroi thabakse tawjingei oirabadi phai haujikti imana masigi sinpham pairaklibase chahi kun tra helabani do imana tawribase nang yeke khalanu ibungo aina pamna chatpa lambi sida nangna phana thengnabu hotnarasu oithoklaroi aina tawribase mayamgi mateng pangliban aigi su kana hoba aduga mayamgi su kana bani tawribase itantagi khallaga tawba thabak natte ni nangbo nangna aingona pangsai de sairaga karibu kana doino haukraba loikraba warin masida sum nangna kota na nganglaga leibana karibu kana doino ma aisu imana waribudo toina khang oi adubu imana tawriba thabakto afabadi natte dana mayamgi seba tawbudo chumna sumna tawbiyu haibani maral karisu leizadaba mida imana awaba pibududi nasa kaya nuwaizade adugi saru mayamgi seba tawbudo pukchil singna asumma lambida satlaga tawbudi kari kai sial kharagidamak mi amagi punsibu imana manghalibado nasada su thokloi haiba ngamte amadana ama hai amadana ama khum adum tawraga kayam koina punsise lenkisi haiba imung ama kayan base imagi khutadi karisu leiba nate imung thukai bai dumaina imung duda leiriba miyoi khudingbu nungsi sanana lehenbadi kari kaigi ma imana migida tawri dumaina namong laklaga akhoi su tawrabadi kamdawni kaino ni bungo nangna haribudu migida tawbana tawbani ai isagi imungdabu aina karigi adugumba phattaba thabaktu tawdoino nangsu wa ngangbada kama helabani nupa masa aibu saundabu wa yamna haigani aina isani haidina sum yenglaga khara penthoklaga leibasida nang kama hena namagi singthakta khumbadudi tawnu nangse aina wana yoklakpan nangna phatte haidina aina tawriba sinphamda sairibado masidagi phanglakpa seldunani nangna nabuk thana sadana napi phajaba mayam ama setlaga nungaina awaba khangdani hinglaklibase phattabi nama ainani nangbu kaida soikhigedage haidana senaraga laklibase napa asina nangini haidana nongmata napi ama leiba nate masa amani haidana kari sari kari thakli karam tawri haibase nongmata yengsinbiba nate aitana nama aina nangse he naupubadagi nangbu masigi phibam si yaunaba semlakpan imana hotnajakhiba mayamdo arembada tahanganoi bu namaibu thina sairaga karino nangna nungairibase namaina kappa uraga nangbu nungaigadro aina wana punsi lenbado nangbu yengma ngamgadoribra haibanita imana khalibado yam lali nasa naizabadi madu nate imana wakhaldo amaromda chatkre aina izabadi migi mungthugaibado phatte dawgumsi haibani mayamgi seba tawbado niyom sumna afaba moongda tawbiyu haibani afaba tawba midi
ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯐꯪꯏ ꯑꯗꯨꯒ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯂꯥꯡꯕꯩ ꯆꯠꯂꯤ ꯋꯥꯅ ꯂꯦꯜꯂꯤ ꯏꯃꯥꯅ ꯋꯥꯅ ꯂꯩꯕꯗ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯆꯥ ꯑꯩꯅ ꯋꯥꯕꯗꯁꯨ ꯏꯃꯥꯅ ꯀꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯌꯥꯔꯦ ꯇꯣꯝꯊꯤꯟ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯧꯖꯤꯛ ꯑꯩ ꯎꯅꯗꯧꯕ ꯃꯤ ꯌꯥꯝ ꯂꯥꯛꯂꯅꯤ ꯅꯪꯒ ꯈꯠꯅꯗꯅ ꯂꯩꯔꯒ ꯃꯤ ꯂꯥꯛꯄꯗ ꯎꯈ꯭ꯔꯒ ꯃꯤꯅ ꯑꯃꯨꯛ ꯐꯖ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯈꯤꯔꯣꯏ ꯆꯠꯂꯣ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧꯔꯒ ꯂꯩꯔꯨꯁꯣ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯒ ꯃꯤ ꯂꯥꯛꯄꯗ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯃꯤꯗ ꯑꯃꯨꯛ ꯇꯥꯏꯅꯔꯨꯗꯅ ꯏꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯄꯣꯠ ꯑꯃꯨꯛꯇ ꯂꯥꯡꯁꯤꯜꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯟꯗꯥꯂꯩꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯤꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯣꯝꯊꯤꯟ ꯌꯥꯝ ꯄꯦꯟꯖꯗꯅ ꯋꯥꯍꯩ ꯈꯔ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯥ ꯅꯪꯁꯤ ꯅꯆꯥꯅꯗꯤ ꯌꯥꯝꯅ ꯐꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯄꯥꯛꯅ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯑꯣꯏꯌꯨꯀꯣ ꯅꯆꯥꯅ ꯏꯃꯥꯕು ꯋꯥꯈꯜ ꯇꯥꯔꯛꯄ ꯋꯥꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯈꯪꯕ ꯑꯣꯏꯌꯨ ꯏꯃꯥꯅ ꯅꯆꯥꯒꯤ ꯀꯌꯥꯝ ꯋꯥꯕꯤ ꯍꯥꯏꯕꯁꯨ ꯅꯆꯥꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯅꯆꯥꯅ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯀꯨꯟꯗꯥꯂꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯔꯣ ꯈꯔ ꯍꯦꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯥꯕꯨ ꯎꯅꯕ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯂꯩꯌꯦ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯂꯥꯛꯂꯒꯦ ꯍꯅꯨꯕꯤꯗꯨꯁꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯒ ꯍꯥꯟꯅꯗꯒꯤ ꯊꯥꯗꯨꯗ ꯊꯝꯂꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯀꯨꯟꯗꯥꯂꯩꯁꯨ ꯊꯔꯣ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇ ꯊꯔꯣ ꯈꯔ ꯄꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯏ ꯏꯅꯦ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯏꯃꯥ ꯃꯥꯏꯕꯤꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯃꯧꯗꯣ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥꯗꯣ ꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯒ ꯏꯆꯥꯗꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯍꯜꯂꯛꯅꯕ ꯇꯧꯕꯤ ꯑꯩꯅꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯃꯥ ꯏꯆꯥꯗ ꯌꯨꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ 마기 마카다 로이나 탐라가 마나 하이는 hum나 panduna lay manem aina haiba ngangbsu amata tadi mana tawning buda tawraga lay aduna imana karino phadauba kita haibi kariya zabu za tawraga phani haibado takpi sangning basel sangjisat isa dabu pharabadi aigidi yari aigidi isa na maru aduna isa bu amukta kanbi imadi tawgida ngami haina sutai aduna imagi nakta hekta selaklabani aigidi ngasi hayeng sida phanaba hekta tawbi kundalai su noklaga hoida kaisu warun aina phanaba loina tawgi aina ngamdaba amata leite adubu sildi khra sangani nangi nasado namauduna leisari ngaidagi pasem tawba hawre madunani namauduna yumduda hek lakpaga nasana namauduna haibada dum yaribadu kaisu luba thabak nateda layama khurum thoksi aduga dum phanida lakliba sagol se numitsida laklo aduga thau tawrasi ima maibiya kari posangdi sangani haidusu amukta haibi kaisu thoidok sangloida lang ahingba kharaga yetum mamaga kwaki marum kharaga sangani lei masu taret hai manam naiba taret aduga dokhina duk maira asi mangai loire phare adudi ai sagol se numitto nganta hekta lakjarage imana haibu potsai singdo toina sunaba pujaraklage hoi nganna bulakera thengna bulakera aigidi yada yaida ado numiti soiba yade ko madugi numittu da pak thoktrabadi thau tawba yaba numit pakna phangloi aidi sil ngak leiraga amagi muk lai khurma sa tawribani aina yumda leidoba numit khaktan aina yumda migi lai khurum libasi aidi mayamgi seba tawribani to aduna amagi su loina nangnaba satlibani na yumda leibasu pakna phangde hoi ima maibi na haiba numittu da soidna laksage ngasigidi si khakta thamjaramge yamdi yamdre mathang lai khurumba lakpado oina matik sana dokhina se kacherage kundalai su seldu lawsilaga yaida kaisu kaide thabakti mai pakle haina khalu
ꯉꯁꯤꯗꯒꯤ ꯀꯩꯁꯨ ꯋꯥꯕ ꯈꯜꯂꯨꯔꯅꯨ ꯅꯃꯧꯗꯣ ꯃꯥꯅ ꯇꯧꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯒ ꯃꯥ ꯑꯃꯨꯛ ꯑꯣꯠꯄ ꯍꯧꯔꯗꯧꯕꯅꯤ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ ꯍꯅꯨꯕꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ ꯃꯤꯗꯤ ꯋꯥꯠꯇꯦ ꯑꯗꯨꯅ ꯑꯃ ꯆꯠꯈꯤꯕꯒ ꯑꯃꯃꯨꯛ ꯂꯥꯛ ꯑꯃ ꯍꯟꯈꯤꯕꯒ ꯑꯃꯃꯨꯛ ꯂꯥꯛ ꯇꯧꯔꯝꯃꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯑꯃ ꯇꯧꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛꯇ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯁꯪꯗꯦ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯖꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯇꯣꯝꯊꯤꯟꯅ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯅ ꯇꯧꯕꯗꯒꯤ ꯃꯥꯅ ꯇꯧꯕꯅ ꯍꯦꯟꯅ ꯃꯆꯨ ꯇꯥꯏ ꯃꯃꯥꯗ ꯃꯥꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯆꯪꯂꯛꯄꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯁꯔꯨꯛ ꯊꯤꯗꯣꯛꯂꯒ ꯊꯅꯝꯗꯨꯅ ꯃꯥꯒꯤꯁꯨ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯤ ꯃꯃꯥ ꯃꯥꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯇꯣꯝꯊꯤꯟꯗꯤ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏꯅ ꯃꯁꯥ ꯋꯥꯔꯛꯅꯕ ꯃꯇꯝꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯅꯤ ꯅꯍꯥ ꯀꯌꯥꯅ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨꯗ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯃꯤꯃꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯄꯦꯝꯃ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯆꯠꯂꯤꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ ꯃꯤꯅꯒ ꯆꯩꯔꯛꯄ꯭ꯔ ꯏꯆꯥꯕꯨ ꯆꯩꯗꯦꯗꯩꯃ ꯏꯅꯣꯝꯆꯥ ꯇꯣꯝꯕꯤꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯃꯥꯒꯤ ꯀꯣꯟꯗꯣ ꯃꯇꯝ ꯈꯔ ꯑꯩ ꯐꯤ ꯁꯥꯖꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯩꯅ ꯁꯥꯕ ꯐꯤꯗꯣ ꯃꯥꯁꯨ ꯑꯃ ꯂꯧꯒꯦ ꯐꯖꯩ ꯍꯥꯏ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯕꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯔꯗꯤ ꯄꯤꯌꯣ ꯍꯥꯏ ꯏꯅꯣꯝꯆꯥꯁꯨ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯐꯤ ꯁꯥꯕꯗꯨ ꯉꯝꯗꯕꯒꯤ ꯀꯣꯟꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯛꯄꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯃꯧꯗꯨꯗꯤ ꯑꯩꯒ ꯀꯌꯥ ꯃꯥꯏ ꯆꯥꯟꯅꯗꯦ ꯏꯗꯣꯝꯆꯥꯗꯁꯨ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕ ꯍꯧꯔꯒ ꯂꯩ ꯇꯣꯝꯕꯤꯗꯣ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯄꯨꯔꯣꯏꯕꯗꯣ ꯃꯇꯝ ꯀꯨꯏꯅ ꯐꯝꯁꯦꯟꯅꯔꯒ ꯂꯩꯔꯝꯂꯒ ꯁꯤꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯅ ꯃꯃꯧꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯤ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯃꯁꯥꯗ ꯋꯥꯀꯠꯂꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯅꯁꯨ ꯃꯥꯒꯤ ꯃꯃꯧꯗꯣ ꯀꯌా ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯛꯇ ꯉꯥꯡꯅꯕ ꯏꯃꯥꯁꯨ ꯇꯥꯏ ꯈꯪꯗ꯭ꯔꯦꯗ ꯄꯤꯕꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯃꯥꯗꯧꯅ ꯂꯣꯏꯅ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯔꯣꯏ ꯏꯆꯥ ꯅꯤꯉꯣꯜꯅ ꯇꯟꯇꯅꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯏꯃꯥꯒꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯅꯪꯇꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯖꯈ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯅꯪꯅ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯄꯁꯤꯗ ꯏꯃꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯨꯍꯣꯡꯕꯗ ꯎꯜꯂꯤꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝꯁꯤ ꯎꯕꯗ ꯏꯃꯥꯗꯤ ꯄꯥꯈꯠꯂꯦꯅꯦ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅꯤꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯁꯤꯗꯁꯨ ꯑꯃꯨꯛ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯍꯥꯏꯔꯤꯁꯦ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯈꯟꯗ꯭ꯔꯤꯀꯣ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝ पांदना दो नुंगाइना इमागा लेरगे खली हाय मधु याबा नत्ते नुपीगी मपोक्ती मपामदा सिहैदे अदुना नंग इमाना खरा कलिंगै नयुमना कई पांदुना लैखिदौ इसाना नुंगाइ याइफना लैबदुने इमाना येंगबा पामलिबसे इमाना इसाबु वाना नाइतोम ताबा पुंसी मरेल अमदा थमलंबदी इमा पामदे अदुना नंग मतम लैरिङैदा वखल मुना खल नंग मुसु लुना तौबिदौबा अदुगा नंगना लैरुबदसु नुंगाइदौबा मफमदा नयुम पानु इसाना वाना हौरक्लगा वाना पुंसी लोइसिनबदी इमाना सु पामदे अदुना नुंगाइदौबा मफमदा इसाबु थाजबा पाम होइसे इमाना हाइबदो आइसु यारगे अदो चाकसे चाबमदा लोइसिनबा तौसेबा वरीदा चाक चाबगा लोइना काउरि तौरिसे असुमना मतम मादी सत्खिनो हाइना खांबा याबा नत्तबना नोंमा हौखी निनी हौखी चाही अहुम हौख्रे हौजिक्ति मेमी तोमथिंदा लुहोंगदुना लैरे मपुरोइबना लुना साना तौबिरबसु मनेमगी मिवोत्ता मेमी यामना वाना खंगलम्मी लाइरबा पुपांग सुदबा इमुंगदगी लाक्पिनी हाइदना ममौबु ताथिरम ngasi sukunda lei isau irang langna mamauda sairi thabak ama sinabada nomata su matam sana doisinu soyhandana ningthina tawge haibasu leite do kainom natraga kainom di soyhaudaba yade natro nanga mai bema yingbada mitsi to na khreda napam dan bi khro aisu nana tasinada khai suru suru ek nesilaga leiba ngami do nang dauna ikai khangda binu pise amukta thengna jaraktri
Namaina marol ama thariba kari wakhal bu khanbano khangdenia asuk yamna sei ngang tawribase nangbu ikai baka machi amta khangdrabro ha imung khre nungai basti leirabadi nakhut tahamlaga sarani khangdana isada namdar laisilakudum oiramgani ne nasak haira kaisu lokhat pa yabo oide hai khre ta oi bem nangna haibase namana sa sangdana isase mahi tawraga soina phabi oiramgani ge nangna yumsigi mau oina leirurani kaina harau harau laklibani ni ha nasak to e ubaga hatningba ma phawine naral masing khangda leirabani na aina ngasaidagi haibasida khumma ngamliroine ha aduni mi sia asumma nganglaklabadi khumma ngamdabadi aduga chak mane nangna tawrisi mama na ngasaidagi ngangliba mayamdu imungda tomthinsu loina taduna leirami mama na ngami matagum ngangliba mayamdu tabada madi yam saurami aduna mapanda thoklaktuna mamada magi pendaba sauningba mayamdu ngasidi loina haihoragi matagum mathang mathang haitharaklami nahan makhaidi mimina thingbagi wa kaya haininglabasu karisu haiba ngamda tumin khangsin usinada leibani ngasidi magi khangma ngambagi wangma lankhre imana ngasaidagi ngangli mayamdubu kari namauna kari asoiba thabak tawrage ha nongeng kanbaga imana ngangduga saiduga tawraga leribdubu kariginu haibani aisu tagyawna tabani khardi hemankhre imana tawribase ngangma ngamroi khangdana imana tawribado aisu khang imana haibu khuding hoi hoi haidana loina yaribana mausida thina thina sairaga kari imada kanarise mina warine moi mungsi haidana imadi migi thau tawribani lai khurambi bani haidana tawdana leirabani kaisu khanglamaroi aidi mapan thokku phawbi kai imana tawriba phatta mayam sina maram oiraga nasa namoi khoida mina yenglibu mityeng nganglibu wangangse imana di kaisu khangbanate ekoina thengnariba awabase imana karisu khangsin usinadra leiba yari ekoina di imada masiguma phattaba thabakse toklo haiduna kayarak nu haikribse hana toram hojikti namong lak ekoi mayam hogog tawdana kari thabak ama su nomlaga nungai na hingminaba yai pabasu imana tawri phattaba mayam tuna maram oiraga ngatana nonga khredana imana fana migi mangda lotna hotnarabasu nasa ainadi imana tawba thabak khuding loina khangi asukoi base aisu imagi phattaba mayam sigi maramda kaisu haida tumin khangsin usinada leirakpa mina athiba wa kaya hairaklabasu tumin tasinuna leiba adubu imana nongmagi honglakliba moongsidii ahi kidaba ngamde imana ngamlibabu nasana lauriba namongsida phawba posem tawsilaga itei naw nungsinadada masinba ngam imagi pukjel sibu kari aidi laiminadawa sumsum tansile nongmadi pharakhini khanana leirakpa adubu phabadi laidna asum henjilai masana magi maramda aronba thabak tawbagi wa mayam ama kothok tana nganglakpasida ikaiba khangbu oina isau langduna masada seirei hai kaino nangna hairibado aina kadaida imauda semjinba nangnya nasindarei patto wayamna haiganuko imaubu haisanu singsanu aidana khara ngangjai tawbagi wani adu yumna phattaba thabakti aina kaidau tawdoino ha nangmu yek pokliba nama ingonda adumna khondo thaba ngamlabane bana ha phai nangnya ngasidagi ingonda onsilakan nangbu atuk kya wana yoklakpaki mahairo ngasi namaigi sinthakta khumlibase asigi nupise he lakpadagi isasi kainom tawkhre sumkhre isase mana pungsum ek sumkhre ima namauda tainabana karisu kanar wa thaidoknabu hotnaga adugi saruk imana tawriba soi mayamdo semdoknabu hotnabi maduna tungda akaiba yam laka selna miyoibagi seba tawbu ngamdaba imagi wakhalda selna tawbu ngamdaba thabak amta leite haina khalamgan madu aranbu wakhal imana sel khra pairi haiduna napal amaga loinana hojik hinglibado hanuraba suba nomba ngamdra matamdadi sel mayamduna imagi ni haidana ising khuyamata phawba pitak pidau nati imana namit khudingi ngang zai toriba namousina imagi seba tawgadoi hojiktagi imana namousida otlaga hayeng siramdai phamsin na matamda namongna imabu seba tawningkitro kaishu tawni mana tawgi harabasu aina tawhal aduna hojiktagi wakhal munna khalaga thabak tawbuna phagani khalima hojik ngya ki wakhal khalaga thabak tawbuna tungda awaba yamna lakan nasan haribase imada singnaduna genbasu nati imabu phatraba lambidagi chingthoknabu hotnajabani ibungo yare nang sankro natrabadi ngasi khajik tagi wayam kainarakan aina ingna tapna phajana hairingai sida nangnya tumili hobuna phani nupi wada nupana yausinbase imadi kaya pamdi aduna nathau tawdawdo aduina tawruso ima
ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯗ ꯁꯣꯏꯔꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯗꯣꯏ ꯇꯧꯔꯤꯁꯤ ꯀꯩꯒꯤ ꯅꯆꯥꯁꯨ ꯋꯥꯔꯤ ꯏꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯏꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤ ꯅꯆꯥ ꯈꯛꯇꯕꯨ ꯅꯨꯡꯁꯤꯒꯦ ꯑꯗꯨꯒ ꯃꯤꯆꯥꯕꯨꯅ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥ ꯂꯥꯟꯗ꯭ꯔꯣ ꯏꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯟꯖꯔꯤꯕ ꯋꯥꯖꯔꯤꯕꯗꯨꯝꯅ ꯃꯤꯒꯤ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯕꯨ ꯈꯪꯕꯤꯗꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤ ꯍꯌꯦꯡ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯕꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯅꯨ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯏꯃꯥ ꯀꯨꯟꯗꯥꯂꯩ ꯃꯁꯥꯅ ꯃꯉꯣꯟꯗ ꯆꯩꯕ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯁꯨꯝ ꯈꯨꯝꯂꯛꯄꯗꯨꯗ ꯁꯥꯎꯔꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯦꯃꯤꯗ ꯑꯣꯏꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯇꯥꯏꯅꯔꯛꯂꯝꯃꯤ ꯍꯦ ꯅꯨꯄꯤ ꯅꯪꯅꯅꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯍꯜꯂꯤꯕꯁꯤ ꯅꯪꯗ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯅꯪꯅ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯁꯨ ꯇꯠꯂꯦ ꯏꯆꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯇꯥꯈꯤꯗ꯭ꯔꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯅꯃꯧꯗ ꯑꯗꯨꯛ ꯊꯤꯕ ꯈꯣꯟ ꯊꯥꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯒꯤ ꯃꯥꯡꯅꯕ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯃꯥꯅ ꯅꯃꯧꯕꯨ ꯍꯩꯇ ꯁꯤꯡꯗꯕꯒꯤ ꯋꯥꯔꯛꯄꯗꯨꯗꯤ ꯅꯃꯧꯅ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯖꯗꯦ ꯅꯃꯧꯗ ꯏꯃꯥꯅ ꯏꯔꯥꯜ ꯁꯤꯕꯤꯕꯗꯨꯗꯤ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯩꯇꯕꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯖꯩ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯤ ꯑꯃꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯑꯃ ꯂꯩꯕꯅꯤ ꯄꯟꯈꯩꯗꯨꯅ ꯂꯥꯟꯈ꯭ꯔꯕꯗꯤ ꯃꯤꯗꯨꯒꯤ ꯑꯁꯥꯎꯕꯁꯨ ꯎꯔꯛꯀꯅꯤ ꯑꯗꯨꯅ ꯏꯃꯥ ꯋꯥ ꯉꯥꯡꯕꯗ ꯅꯠꯇ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯏꯃꯨꯡ ꯀꯥꯏꯅꯕꯗꯤ ꯁꯤꯟꯕꯤꯒꯅꯨ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯤꯗ ꯀꯂꯛꯅ ꯁꯣꯟꯅꯍꯟꯁꯤ ꯃꯁꯤꯒꯤ ꯃꯍꯨꯠ ꯇꯣꯈꯥꯏ ꯇꯥꯕ ꯀꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯃꯗꯨꯃꯗꯤ ꯅꯃꯧꯁꯨ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯅꯕ ꯑꯗꯨꯃꯛ ꯄꯥꯝꯖꯩ ꯃꯤꯅ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗꯣ ꯃꯗꯨꯗꯤ ꯇꯥꯕ ꯄꯥꯝꯖꯗꯦ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯃꯧꯕꯨ ꯉꯥꯛꯄꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯩꯇ ꯁꯤꯡꯗꯕ ꯃꯌꯥꯝꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤ ꯑꯍꯜꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯈꯥ ꯊꯥꯕꯁꯨ ꯑꯍꯜꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯐꯕ ꯊꯕꯛ ꯈꯛꯇꯃꯛ ꯇꯧꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯔ ꯈꯟꯕꯤ ꯏꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯇꯨꯡꯗ ꯀꯥꯏꯔꯛꯀꯗꯧ ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯎꯕꯤꯌꯨ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯕꯤ ꯃꯆꯤꯟ ꯈꯨꯝꯂꯝꯗꯕꯤ ꯃꯃꯧꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯕꯗꯨꯗꯤ ꯀꯨꯟꯗꯥꯂꯩ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯅꯩ ꯏꯃꯧꯗꯤ ꯋꯥ ꯉꯥꯡꯕ ꯀꯌꯥꯝ ꯍꯩꯔꯝꯂꯦꯗ ꯍꯥ ꯀꯅꯥꯗꯒꯤꯕꯨ ꯇꯝꯂꯛꯄꯅꯣ ꯅꯄꯥꯝꯒꯤ ꯃꯤꯅꯒ ꯏꯟꯁꯤꯜꯂꯒ ꯅꯅꯦꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯇꯧꯔꯝꯅꯤꯅꯤ ꯄꯨ ꯄꯥꯡꯁꯨꯅ ꯑꯍꯜ ꯂꯃꯟꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯛꯇꯕꯒꯤ ꯍꯧꯅꯕꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯅꯌꯨꯝꯗ ꯇꯧꯔꯛꯄ ꯍꯩꯅꯔꯛꯄꯗꯨꯅꯅꯦ ꯅꯪꯅ ꯁꯤꯗꯁꯨ ꯇꯧꯔꯤꯕꯁꯦ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄꯗꯤ ꯑꯣꯏꯔꯣꯏ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯊꯤꯔꯤꯕꯁꯦ ꯊꯧꯒꯜꯂꯣꯟ ꯃꯁꯛ ꯈꯪꯗꯕꯤ ꯋꯥꯉꯥꯡ ꯐꯖꯗꯕꯤ ꯅꯪꯒꯨꯝꯕꯤꯁꯤꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ나 ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯔꯒ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯃꯆꯥ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯥꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ ꯃꯤꯃꯤꯒ ꯇꯣꯝꯊꯤꯟꯒꯁꯨ ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯏꯃꯥ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤꯅ ꯅꯆꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ ꯊꯣꯡꯂꯒ ꯍꯧꯅ ꯆꯥꯊꯣꯛꯁꯤ ꯏꯕꯨꯡꯉꯣ ꯂꯩꯔꯨꯔꯅꯨ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕ ꯉꯥ ꯄꯨꯔꯛꯄꯅꯤ ꯏꯆꯥꯁꯤꯡ ꯄꯤꯖꯅꯤꯡꯗꯅ ꯍꯦꯛꯇ ꯊꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯕꯦꯝꯃ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯃꯤꯃꯤꯗ ꯅꯣꯡꯃ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥꯅ ꯍꯥꯟꯅ ꯌꯧꯔꯛꯂꯦ ꯇꯧꯔꯤꯁꯦ ꯃꯊꯪꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯇꯝꯐꯥ ꯅꯣꯛꯂꯒ ꯍꯣꯏꯗ ꯏꯆꯥꯁꯤꯡꯅ ꯑꯃꯨꯛ ꯅꯣꯡꯃ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯅꯃꯥꯗꯤ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯤꯅꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯍꯣꯏ ꯏꯃꯥꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯕꯛ ꯆꯤꯟꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯀꯥꯟꯗ ꯍꯟꯈꯤꯗꯣꯏꯅꯤ ꯆꯥꯛꯀ ꯆꯥꯕ ꯆꯪꯕꯤꯔꯛꯇꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯧꯔꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯇꯣꯏꯅꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯃꯥ ꯑꯁꯤꯒꯤ ꯊꯕꯛꯁꯤꯗ ꯇꯣꯛꯂꯣ ꯍꯥꯏꯁꯦ ꯐꯅꯗꯤ ꯀꯣꯏꯔꯕꯅꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯑꯩꯅ ꯃꯥꯏ ꯊꯕꯛꯁꯦ ꯇꯣꯛꯂꯣ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯉꯥꯡꯗꯣꯏ ꯃꯌꯥꯝꯁꯦ ꯇꯥꯕꯗ
ꯁꯥꯎꯅꯤꯡꯕꯗꯕ ꯍꯥꯠꯅꯤꯡꯕꯝꯁꯨ ꯌꯥꯎꯗꯣꯏꯅꯤ ꯁꯥꯎꯔꯨꯅꯨ ꯁꯥꯎꯔꯨꯅꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯕꯅꯤꯅ ꯍꯦꯛ ꯇꯣꯛꯄꯗꯨꯁꯨ ꯄꯥꯝꯗ ꯇꯧꯔꯤꯅꯤ ꯃꯥꯒꯤꯁꯨ ꯅꯤꯡꯖꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯄꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯛꯅ ꯊꯥꯗꯣꯛꯄꯁꯤ ꯉꯝꯗꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯊꯦꯜ ꯀꯥꯔꯤꯕꯁꯤꯅꯤ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯆꯠꯇꯕꯗ ꯌꯨꯝꯗ ꯏꯪꯅ ꯂꯩꯕ ꯉꯝꯗꯦ ꯃꯌꯥꯝꯒ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯄꯨꯜꯂꯒ ꯂꯩꯅꯤꯡꯉꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ ꯅꯃꯥꯅꯁꯨ ꯃꯥꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯆꯨꯝꯅ ꯇꯧꯗꯦ ꯑꯗꯨꯅꯅꯤ ꯅꯆꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯇꯧꯔꯒ ꯃꯉꯣꯟꯗ ꯀꯔꯤꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯗꯅꯕ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯐꯠꯇꯕ ꯑꯗꯨꯝ ꯇꯥꯕ ꯈꯪꯗꯦ ꯀꯩ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯋꯥꯈꯜ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯅꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯐꯠꯇꯕꯁꯦ ꯃꯦꯃꯤꯗ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯃꯃꯧ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯝ ꯐꯣꯏꯕꯤꯕꯗ ꯂꯣꯏꯔꯗꯕ ꯃꯦꯃꯤ ꯑꯣꯏꯕꯒꯤ ꯈꯥꯡꯂꯒ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯑꯩꯅꯁꯨ ꯃꯁꯤꯡ ꯈꯔ ꯈꯨꯝꯃꯨ ꯍꯥꯏꯗꯅ ꯏꯟꯁꯤꯟꯕꯅꯤ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯍꯦꯃꯟꯕꯩꯅꯤ ꯏꯃꯥꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯃꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯍꯜꯗ ꯐꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤꯡ ꯈꯨꯝꯕ ꯆꯩꯕꯗꯨꯗꯤ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯌꯨꯝꯁꯤꯒꯤꯅ ꯃꯥꯅ ꯑꯍꯜꯅꯤ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯑꯗꯨꯛ ꯆꯩꯉꯥꯡ ꯇꯧꯖꯕꯅꯤ ꯈꯔꯁꯨ ꯈꯟꯗꯣꯛꯂꯣ ꯅꯣꯏꯅ ꯄꯥꯝꯕꯗꯨꯁꯨ ꯅꯣꯡꯃꯗꯤ ꯅꯃꯥꯅ ꯁꯣꯏꯗꯅ ꯇꯧꯖꯅꯤ ꯃꯤꯕꯨ ꯁꯨꯝ ꯐꯠꯇꯕ ꯌꯥꯕ꯭ꯔꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯂꯣꯏꯅ ꯐꯪꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯇꯝꯐꯥꯅ ꯃꯆꯥꯒ ꯃꯌꯥꯒꯗ ꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯗꯨꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯇꯝꯐꯥ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯤ ꯇꯝꯐꯥꯁꯨ ꯀꯨꯟꯗꯥꯂꯩꯗ ꯌꯦꯠꯁꯤꯟꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒ ꯀꯨꯟꯗꯥꯂꯩꯁꯨ ꯃꯥꯅ ꯌꯦꯡꯗꯧꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯀꯨꯟꯗꯥꯂꯩꯗꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯉꯛ ꯃꯔꯨ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯟꯗꯥꯂꯩ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯝꯗꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯂꯝꯗꯦ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯑꯩ ꯑꯃꯨꯛꯇ ꯁꯧꯔꯨ ꯂꯥꯎ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦ ꯑꯩ ꯃꯦꯃꯤꯁꯨ ꯃꯅꯦꯝ ꯄꯤꯖꯅꯕ ꯍꯥꯏꯗꯅ ꯆꯥ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯄꯅꯤ ꯃꯅꯦꯝꯅ ꯍꯧꯒꯠꯀꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯁꯧꯗꯨꯅ ꯃꯅꯦꯝꯕꯨ ꯍꯧꯒꯠꯍꯜꯂꯤ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯃꯔꯨꯝ ꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯤꯜꯂꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯝꯃꯤ ꯃꯅꯦꯝꯅ ꯀꯞꯂꯤꯕꯗꯨ ꯃꯦꯃꯤꯅ ꯊꯦꯝꯕꯤꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛꯁꯨ ꯈꯔ ꯄꯤꯖꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯅ ꯃꯥꯅ ꯊꯤꯅ ꯆꯩꯔꯒꯗ ꯂꯩꯕ ꯃꯃꯧꯅ ꯉꯁꯤ ꯃꯥꯅ ꯉꯝꯗꯕꯁꯤꯗ ꯁꯦꯕꯥ ꯇꯧꯕꯤꯕꯁꯤꯗ ꯃꯊꯃꯣꯏꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯟꯗꯥꯂꯩ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯛꯆꯤꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯐꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯨꯟꯗꯥꯂꯩ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯂꯩ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯅꯥꯒꯤꯁꯨ ꯑꯊꯤꯕ ꯋꯥ ꯑꯃꯠꯇ ꯇꯥꯗ ꯑꯔꯩꯕ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ